Hello mayam, indigenous Manipuri foods na mayam butaram nokchari. Nasidi chini angang bahapaga yamna haubo haino athumba gi achaar amagi recipe amamuk puduna lakchare. Requested video oidoine. Chahi ama irai laina thamba yanaba tips and tricks su mayam pizarake. Adudi video se haunaba tawrasiko. Achaar semba loiraga hapagi bottle se phawbagi matangda mayamna khar chamamnaba lay paper kakhatlena adu ngasi sengdokcharamage. Table natraga stool amada aikoina sumaina direct upsin daragadi nungsa kanna sagalakpa matamda bottle su sagalani aduga sida manin thokpham leitabanina paper di masan kakhalani bottle si suma kumkhumaga phawjinba yaba natteko chap manana paper kakhattoini aduna sumaina jali lei taragadi jali ama lobiro stool da thamaba matungda aikoina bottle se sumaina thamase ai ani sizinadoinina ani se phawdokcharage Jali da thamabani nungsit nungsa changani dana ko manungda aduna nungsa phajana phu taragasu asida paper suka ka khala aroi makhumdi sumain phawdok pirani ko jali leitaba kangbu gi option ama haijaramge wachet natraga singchet ama lobiro duga sumaina thambiro bottle singse maya khara ka hanbagi wani ko duga sum phawdok piro hojikti mayam su mayek sengna khangamani haina khalle adudi makha chatharase heinougi kg amaga gram 500 gi changda lawrase maruga makuga khoktokpa matamda kg amagi chang leinabani ko aina tawjarise kg amaga gram 500 haidun hojikti amuk chamthoase khwai phabadi achaar gi potse mapum oringai da chamthokpiba aduga tinjang gaijang leba lawbiba ko sini maru oirise donga si aina lawriba heinougi achauba ngata khanjare manungda maru khara yawrammani ko akanba sigi recipe se khara mature oiba heinauna tawgadabane aduna si khanjarabane chamba loirakpa singdo phajana kitchen towel aphaba ma pairaga taithoga sum plate amada hapchilase sida phajana taithokpiyo chothanbigano makuse khokpa matamda sengna khokse June thase hainou lawba matamda kharadi tin chaba haurabane nonga chugibase tin hekta chaganbane kha mature oirakpa matamse ado kho matungda so tin charakpa yaw taragadi aduga size manaba hainou sum yengaga lawbiyo ko chawrakna amuk loina phalada thangatlaga leitragaso mathang loi khoktoase maku khokpasu loirabanina amuk masung tanaba tawrasiko sumaina mayai tangkhai khaktang tarage sumai muk khaidose khakha chawna semase sumaina mathang loina soidose adudi maru si kanba haure si side tapakpa singdusu loina soidokse ko sumaina amata manghangumse yam ka henjina munmadi lawbigano recipe sigidamakta pura mature oirabado sumain tawbase si lawbiyu ko hainou su soiba loisile aduna side amda thammase chini angangbada mu onthoase kg ma khitang hele si kaishu kaide ko si lawrase chini angangbase kha kupna soidose hana lon thoktoini chini angangbase di mayamna su khangamgani phattaba yam yawbani ko direct hekta hapsin taragadi phattabado achaar da sum yawkhrani chini angangbase su soiba loirabanina machal ama semse hopse 2 tablespoon lawrase aina lawriba spoon se achawbadune chak chabda sizinajabado zira se 1 tablespoon ama hapchinbiro phadigo marusu tablespoon achawba ama lawre aduga morok akangbado mari manga ama hapase optional niko morok sidi su haptraga su kaishu kaide hena hapiraga su yai mahau se balance tawnaba sum khara hapchabani kala namak se spoon dugi tangkhai ma lawrase akhona regular oina sizinaba thumdusu tablespoon tangkhai ma lawbirase thum lawba matamda khara likna lawbiyu ko natradi huren thum yaaga amu hauroi
Yaingang hapiningba ichul nausingna hojek sum machal sida yaingangdo hapiraga thambi haurasu kaidre. Aidi machugi mahuta food color oina hapcharage. Aduga yaingang su food color su amta hapoi haisu yaiko masagi Jaggery gi magi color su sum phajaidana masana silaubirasu kaide. Aduga vinegar leire. Hangam thau su leire simak ngaire machal haibabu. Maru marang machal singdo ngaurase. Pen se hana lumbu lumbu sahanbiyo aduga flame se medium to low da thamaga ngause. Manam nungsiba lakpa haure ko simu thatlase. Ngatang su ingthale takhaina ba tawrage. Sumaina machal singse takhai bire. Nungai gadaba kona ma laubiro. Chini angangmoda thadarase. Medium to low da saudohansi ko. Khara saudokpadi haure isingse 40 ml gi changda hairase. Kanungai na ba. Haubadagi haibirasu yai. Isingse khara hapchinda taragadi saudoknaba hotnabada yam wabani kanagumba beginner oi taragadi kasu ka sendoini mahau amta leiraroi ko. Aduna isingse hapchabani. Hojikti khara toina nungai gadaba khaba yama paibiro aduga olase. Hojikti ayambasu toire flame do off tawjare. Tengkot amaga strainer amaga laure. Sari ngesida sum chumthok haurase. Sida yauribasingsisu yaiba makai lawthoknaba tawse. Sida na phawriba amuba singse mayamsu ubirangani ko. Si chumthokta taragadi loina achaar sembada yawkhidoini. Side amada thamase pen su sare acha thause 1/4 cup ki changda haisare. ml do onthogadi 60 ml oidoine. Thau phajana sarabanina hainau hapase. Masagi thum thamgibado adu hapchil haurase. Flame se medium da thamjarage. Fazana olase. Singaubagi matamse minute 10 dagi 15 fawba ngaudoine haibadi hainau sina pura mundri faw huren check tawdoini ko mulle munde haibado. Chini hapaga semba video duda chini angangbana sembiyo haina comment tawbirakpane. Ngasigi video se requested video ni dana. Ado chini hapaga semba chini angangba hapaga sembaga se loina magi machal ni khangde adagi magi steps singse khara makhai de sum tongan bane khetna banina aina sigi video se thawoina semjabane. Hainau se mundri ko ngauba matamda makhum kupkum si ko makhum dagi manila mu tasin dardi ngauba se hena matam sangna changdoini ising do kangsil handaba yade dana aduna haijabane. Minute 5 gi matungda di flame do high da thammase. Fazana mu olase. Hojikti haise machu onbasu haure aduga ayamana khara kairi tawre amta check tawraga yengase. Sidagi hayama hekta khanjarage. Koina sumai nammaga yengda loina petle ko sigi changse yarani. Flame se pura low da ngatang thamse. Koina Jaggery saudo halaga thamgibado haisil haurase. Chapchana minute 10 change hainau se ngauba matamda. Amata khaktana kothabiro. Khabai da pa ising sisu la horage. Amtang okhairase. Kaitang saugolakpa ngairase. Flame se high da thammase. Aduga khoina ngasai takthokiba machaldo haphorase. Food color do kujapi amagi changda haphorage. Otpasu loire fazana sauhalase. Ngasigi blog asiga mari lainaba wahang chamamnaba kai lei taragadi asum comment section da thambiramo. Mayamgi chamamnaba doi athubada sengdoknaba hotnajage. Hojikti mahi su phanayam kangsille. Mahi khaitang laurase duga haipetang ingthahalase. Mahi se ingtharagana khar laubiro sumaina. Aduga yengase sumaina langla macham chatlise. Chi yarabane. Vinegar do masai ko seasonable spoon do adudugi ama hapchalase fazana mu olase.
Pura yabagi matamse sumaina mahi si su machu phajana onbani ko mayamna su ubiri singa hojukti flame se off tawrase aduga pan sida sum inthana ba thamase jali gumba lerdi kupsin biyo jali leitraga na sum makhum je sumaina hangdoga inghalase hojukti phajana ingthare chini angang basisu khara makhaidi phamjille ado kaigumba ingthara matungda sumaina phajana phamda targadi amuka maithakta thangat piraga ngaktang nangsil hanbiyo tingkota khara khaidoga mayamda uhanjarake heinougi matamsida semba yaba makai semaga loina thambi hauba yare off season da chanaba ko chahi ama phajana thamba yabane hojikti likli da mu hanjilase ahauba potdaga chahi ama thamba ise am luna thokpani kaisu chahi amaga yauba ngamhaudabani अतै अतै मरु मरांग याम हाइनदे हाइ तारगसु होप सिमदि फसना हापियु को होप सिदि अथुम्बा गदि याम चानाबनि अदुगा थम्मा थम्मागा मरु मरांग से पोपथोरखिनि को अदुगा हेना हेना महाव से लेखलखिनि अदुगा मरु मरांग से अपौबा चाबा हाइनदे हाइ तारदि पुरा पाउडर साना तखाइबियु को मयामगि हाइनगदोबदुदा सुम सेमदोकपियु मपानदा तैबसे खरा तैथोअसे मकुम कुपसिलसे अदुदी मयाम सोइदना ट्राई तौरगा येंगबियो मथंगी वीडियो दा मु उनरसिको खुरुमजरी मयाम